VCAP Pandera Musa with the Muta Kudak Tingjin Cray, Musu Musa with the Mutana VC Tawong, Kandem Tau Cray, Akan Makongjang Sanchil Lagan Hari. Power Minister Nasanga Kiba Pung Yargi Tatri 3 by 11 kV substation, House of Power Commission Taudri, Kunjas in the Mayfanga di Awabakaya, Mayok Naduna Lady. Mayay kaban ni sama din piangang da sa crime ni mayok to India get gi kangla get fabukong lakiba yung kaigam nanaw po bangal pari at huwag min tol pi na miyam na taram na okray. Amasung Salai Holdings Private Limited na Malaysia gi ano ba company mo wala ba Forest City gi kusam na duna Private Limited as gi puwari ma same cray. Ma'am Kurum Jari Adom Neng Bit Impact News ne House Pungja Sipabu Maroi Pau Singh Miam the Pijari Manipur University के Vice Chancellor Professor AP Pandena University ऐसे Manipur University Teachers Association Mutam Sung Manipur University Staff Association Musa Anina Manipur University Act 2015 की Mayokta University ऐसे दा Toning the Batok Toanduna University ऐसे बुकांग खोंग सायले है ना Maral Siraduna Association Ania Sibu Kudak Tagi Tingjin Kray Vice Chancellor ऐसे ना खुयेक पीबा चेरोला मगी मतों इना Manipur University Act English singani sumna mangana Manipur University manungda employees singi body lainan na bagi ayaba pide University asida discipline lainan na ba muta madi musa thabak thoram sing thingjin da ba yada ba dagi employee body ani thingjin na bagi damak wari basi laura kibane kanagum singna body ani asu mateng panglamba madi makoi gi thabak thoram sing da saruk yab thengna rabade disciplinary action laukat kani hanasu akanba warning tawrakli Nakalamramda Manipur University ki wathok ki matangda Thigatlingai manungas da suti piduna thamliba VC Professor AP Pande na mak amukana VC ki fampu rehana cherola mathadorakpa khakta natana email ki khutangda tongan ba order kya thorakpa si satnaba yaroi haina musu musa mudi muta gi maikai gi thamlakrei Adya Prasad Pande ki thawung asi Ministry of Human Resource Development ka University asigi stakeholders singa laina kiba Memorandum of Agreement adu gi chana pathap thugai bani hana mutagi wangang loi Professor N Devanandana Maral si kiba loina na hayeng phawbi manung da mari lena basing miyeng changmuna action lokatrabade musu muta madi musagi khongjang makhata na changsil lagani hana lauthokrai ngasi Manipur University ki campus ta leiba mutagi office ta paumi singa unaba mada mutagi wangang loi Professor N Devana hai ngarang numidang wadam Professor Adya Prasad Pandena mak VC gi thau amuk hana puba haure hana cherol ama tholak ki bagi adugi matangda ngasi musu muta madi musana tongan ba magi oiba mi phamnarab tungda loop ahum asigi apun mi phamduna Professor Adya Prasad Pandena interim order oina thok kiba sing adu sanaba yaroi haiba wafam warep oina lauki loinana hiramasigi matangda hayeng fawbugi manungda miyeng sangbi drabade hangchit tangmari dagi makhata na khongjang sangchinna na warep lauki bani hairi Nakalamromda Professor Adya Prasad Pandena University ki tongan ba loop sing maruaina muta madi musana chingba loop sing leiba yaroi habna chingba wafam kya lakliba se satnaba yaroi India gi mafam kya da leiba University ayamba Teachers Association leibana ayambane amaromda inquiry loidringai suti da leigadabne habi wafam thugari ba sida mari lena basing akan miyeng sangpham thoi haina Professor Devanandana makhata na phongdoraki Yam tuna normal sida hanjalakna ba honari marakta suti da legadaba miyo yamana khut thingjalakuna normal sida akai ba pirak pase Manipur University community na yam strongly condemn tawi mana wakhalda ningak pa mayam order oina adusu email gi khuthangda ko university campus manungda leiraga fully act toroga thokpa nataba sigi interim order singse Manipur University community na amata yabangam de magi interim order singsi they will all be considered invalid and shall be considered null and void haina amato oina yanagre
Memorandum of Agreement si Manipur University community na violate to bunate hanagi BC ki chair da phamamba incumbent na violate torpani Ministry of Human Resource Development su mana karimta mawal laudana violate to state ki highest political seat phamiba CM ki office pusu mana kai sulum na laudabagi mong utle maramdi honorable CM ki presence da MOA si sign tawna khibani Mamangda Manipur ki Chief Secretary oina thau puramba journal signa iba My Tries with Manipur ko balarika mangase Imphal Hotel phongkrei hare balarika se journal signa IAS officer oina Manipur sai kulumdoi thabak tor matamda thengnar khiba thaudok singda yumpham oiduna ibane larika sida yauriba content singi manungda Manipur da ban blockade toina tawna miyam na piri be chai thenga made status gi economy da solukpa yauri Loidana ban blockade torpo matamda Manipur lengak na logi oiba cherak pi bagi mohota wari sanadura loisin nai haina su mayek seng na palli Larikasi pong magamir lenana journal sing impact news the fongdor ki badamak IAS officer oina kumjali sing machapan humputara marida thabak sanglaki olak pachahi kumjali sing machapan humputara mangada Manipur thabak tawduna chief secretary fawgi thakta thabak tawram ki masikhakta natana kumjali sing ani tarataret March fawba Manipur gi chief minister gi advisor oina su thau puram ki sahi kaya Manipur gi sing amasung tampak tale batongan tongan wa department singda thabak tawraki thabak tawringai da awa ana kya thengna tuna Manipur gi chawkhot na bahona ki Manipur gi chawkhot tharang gi thabak paikhat pagi damak prime minister award for phangkhre hana phongdoki Manipur gi issue singi matang da palladuna Manipur da ban blockade toina tawbuna state asida mapanda gi private company kaya laktuna sale thadaning bagi wakhalo laite masina Manipur gi chawkhot tharang da apan ba ohen da banate maramaduna miyam wagataba ban blockade tawba toktuna democratic way da khongjang sanction biyo haina miyam da mahak appeal tawki Lairik Phong Magi Thorama da Deputy Chief Minister Yumnam Joy Kumar, Minister Losi Dikho, MLA Sur Chandra, Imphal Free Press ki editor Pradeep Fanjawam, Senapati District ki Puranamai Village tagi S Adani Mau Amadi Masak Naibu Miyo Kyan Saruk Yaki. Band blockades. This becomes like a economic blackmail. Yes, people have a right to band and blockade. They can do peaceful. They should not do band and blockade. You can have if you have a grievance, you can show it in a democratic way without resorting to band and blockade. But don't disturb anybody else. And so long as this band and blockade system does not stop, it is very difficult to bring private investment to Manipur. Private persons will not come and work here if they see the number of band and blockades. And when I was here, I found almost every third day there was a band and blockade. So these type of things are not there. Manipur climate is good. People are hardworking. They are healthy, and you will find this will develop much better. En Amravati na iba ay di loktak lairim binehen na mington ba Manipuri side ang lairikama Bengali amadi maitay mayek script ang si Fongkray Patriotic Writers Forum Manipur na sindura all assembly rot laiba Manipur Hindi Parishad ki hall pang thoki ba thorama da hanagi Youth Affairs and Sports Minister Moirangthem Hemanta, Patriotic Writers Forum Manipur ki President Yaskul Khwairakpam amasung Sahitya Academy Awardee R.K. Bubon Sanana mathangshin atoi bamitung thauram mapu amasung akhana bamitung oina saruk yaki loinana DM College of Arts ki Associate Professor Dr. Sarat Chandra Longjambana lariki maram da wangang ki larika du fong bagaloinana Writers Forum na chahi khuding oina lep na pangtuk tuna lakpa Children Literary Meet ki saruka moina lamyan irawat Saithaba Children Poet Meet ki thoram su pangthoki Laihorungbam Vidur Singh Khurai Singamum Lekaina Khomjinba Siri Siri Gaura Govinda Isai Pareng Hana Mingthon Manipuri Isai Larika Manga Sifongkray Manipuri Manohar Sai Seba Uripok Toramom Lekai Nisindon Palace Compound Lebe Siri Siri Bal Mukunda Dev Government Music College ki hold the Pangdoki Toramaduda Siri Siri Bal Mukunda Dev Government Music College ki Principal Laimum Darendrajit Manipuri Manohar Sai Seba Infali President L Vidur Amasung Manipur University of Culture ki Assistant Professor Dr. Makon Mani Mongsa Bana Matangsin Atoy Bumitung Tauramapu Amasung Akana Bumitung Wena Sarugaki
इमागी तरु तरु दी माइथोंग से नोकलबसु लुदगी तिरांग संधरपदुदी पांगजद्रगी एगी थमोगी इमिसिनदी उरुरे अहोंगो मतंगी खोंसना महौसागी पुनिंग पुरबा सकलोनसिंग नोमो नोमगी मांगसिलकवा फिभम अदुदा इमागी माइथोंदा खजितंग उथोक्जबनी Power Minister na sangha khibne haiba fungyar gi 33/11 kV substation mathau toramdre hiramasing matang na town development committee fungyar gi secretary Resang Ningsen fongdor kibada haiba power substation ase hokiba sahi listing ani taratarit ki August taramari da maud pang to kiba thoram da video conference ki khuthang da Power Minister na sangha khibane adu laibak thibade subdivision ase hauzik fawba commission tawdabana maram oiraga khunja sena mai fangdaba gi awaba kaya mayok na rihana pn da fongdor ki loinana fungyar primary health center su sumnatagi doctor amaga nurse ahumga mafung fana salainer na bahona bada awaba kaya mayok nari health kamari lena ba authority da walibi staff amada infrastructure sing matik chan thambir na ba high krabasu housing faw balenga ki maike digi miyeng changlak tri hena fongdoraki loinana fungyar gi SDO office su mathau tawdabana maram oiraga mafamadu ki khunja singna ka certificate na chingba mari lena bache sang sing lauthokna na bahona bada urkhul tan chatuna awaba kaya mayok nari SDO office ta leigada ba officer sing su centralized oina urkhul amasung imphal leikiduna marak ta maming tagi oina lai hana mari lena ba singna miyeng changhaning bagi apam fongdoraki government asi okay 3011 kV power substation lakbi basi shembasi yam nungai ba adubo hoji phawsi commission tawdre babu adu okay public si yam wan le aduna okay ga apamadi hoji se okay light power substation si yam thuna commission pibiro okay phungir si primary health center ni adu hanna digi okay concern department adum haira e adu moi pokhum leite haibdi hoji phawba doctor amang tani ba a doctor amang ti si kersu okay yengda function oide ba hoji SD office si function oide ba cash income law adu khotpa adu domicile income law si ayamna ukru infal adum challe ba adu khoi public si yam ware National Program for Control of Blindness and Visual Impairment NPCB amade National Health Mission Manipur na sinduna kuntraum doisuba National Eye Donation Fortnight ki thoram ngasi pangthokre miyoi amaki mapok ta mit haibasi yamna maru oi kanagumba mana laikidra matamda will thambirambagi mahuta mit oina donate tawbiramu haina Health Minister L Jayant Kumar thoram adu mari lenana apil tawrakli Thangui bandale ba thau ground pangto ki pathoro madu mari lena Minister L Jayant Kumar fongdor ki bada center amade state government gi maikai digi miyam gi haksel gi fium phagat na ba ana ayek yawdan na ba haidon scheme amadi project ka am paikatle adubu miyoi amana ana ek yawdan nungai yai fana lai bai ba asida mid fana lai bai ba asisu tangai fadri masamu fana lairabasu ubugi sakti yawdrabadi miyoi adu nungai yai fa ba haiba jumloi Sahi Kudingi National Program for Control of Blindness and Visual Impairment amade National Health Mission ki miyang makada miyoi kaya amubu masa na yazana mit donate tawner na bahaduna National Eye Donation Program paikatli sahi asiki waina su do not leave a will live a vision haiba theme da National Eye Donation Fortnight ama pangthok libasi yamna maram chai mit donate tawbiu kanagumba miyoi amubu mit uhan sihana Minister na apel tawki ngasi ke thoramadu lenana Mahiroi cha manifu henbana saruk yaduna painting competition amasu pangthoki Ishona semi maklim mit sekon sabangam dri ana sabangam de banina su maklim mit sing se ya di yaraga di atopa uning bagangbu adagi akhoi kanto bagangbu nungai ya phana lehni bagangbu madu yaw daraga di nang chahi ga do nang nang mitu donate to biramu mayam da kathok peramu nang hingam maklim mi be samaje madul le hori bagangbu singduna nungai ya phana hingna mu damakta yaraga di adumai tongna thambiramu na haibagi message madu yawba madu ki theme do yawba makalgi madu program amani Mission Organic Value Chain Development for Northeast Region MOVCDNER Ministry of Agriculture Government of India ki makada The Garden Care Service Provider na Plant Health Camp ngasi Imphal East District ki tongan ba mafam sing da pangthokre ngasi ki health
प्लान हेल्थ कैम्पसिंग अदुगी मनुंग चन ऑर्गेनिक अमदे बायोगी ओइबा हिदाकसिंग होलसेल की ममलदा लौमीसिंग द फंगनखी लोइना लौमीसिंगना असिगुम्बा कैम्प असिबु तोइना पांगथोकनिंग अपामबसु फोंगदोकनखी ngasi plan health camp pangthokiba mafam sing adude lamboi khul uyumpok terapur uyumpok mamang laikai bukhau laifam isika yumnam khuno amasung tangkham nei BJP na leibak sinma thungna chatharakpa Bharat Gaurav Prabha ki sarukam oina Manipur su BJP Manipur Pradesh OBC Morcha na sinduna Manipur gi athauba singi mitam da laisu katur ikai khumna utkrei ngasi ke thoram madu mari lena BJP Manipur Pradesh OBC Morcha gi president S Levin na fongdora ki bada leibak asibu amade Manipur buning kha tamna na ba hotna bada achaubu thaudang lauduna thawaina ponta pi ki ba athaubu sing ikai khumna utpagalona Bharat Gaurav Prabha gi thoram ase Manipur da su pangthokpani fongdoki Hariba Tauramasi Levagasi go in August had a pangtokmani adu bistera sida ban general strike na singba kaya laiki ban maram oiraga kudong sa kidabadagi ngasi pangtokmani hana fongdoroki Iramdam Manipur Sibu Ninka Tamna Bohonabada Barapu Ninka Tamna Bohonabada Tawaina Ponta Pikiba Alaman Singshida Nakta Piyetuna Mukuina Towiramba ngasi tungi miron gi damaka thambiramba tawiramba thabak sing adubu sing thaduna aikoi sigumlaba laisu katpa ki thabak ase pangthokpani August tha gi thabum dagi chatharak paduna August tha da karigumba ban blockade khar laigi buduna aikoi numit marini September tha chondaraga hangchit phawba chathagadabdu da ngasi aikoi gi OBC morcha gi oina ngasi ase sigumlaba thawba singi mitamda koina laisu katuna makoi bu kai khumna bu utbagi thoram asi pangthokjabani Tauramasi ki saruga moina Khongjom War Memorial Complex to leba pauna Brajabasi ki khubam da lai katuna athawbasi ki mafam da ikai khumna bu utkrei BJP OBC Morcha Manipur Pradesh amsung OBC Morcha Thawbal District anina ikai khumna bu upagi tauram da punna pangthoki banai Bharat Gaurav Prabha asigi manung chana lamdamasi ki tongan mafam sing leba saknairib singi khubam sing da su lai su katuna ikai khumna bu ki tauram sing pangthoki hari Sahi Nauribi Mahiroi Nupi Masamu Ikai Kumnaba Mangan Bigi Togdok Senaba Samuro Awang Leka di Abuzam Tombi Shanabu Atu Matamda Sibig Cherak Piga the Benangasi Samuro Akoi Bedamiam Goib Rally Shat Cray Ze Sina Sinba Rally da Rally Adu Pangtok Tring Mamanga Manipur Gitongan Mahiroyam de Nupi Lupkagi Mio Sing Yauduna Samuro Kaitelda Wakat Mifam Susataki Mayai kaba nisa sizinaba made nupi angang sing miyot minai sathaba toklase apun magi saktam sagalasi haiba paujel puduna Delhi gi India gate ki Imphal gi Kangla gate fawba makhongna lakiba yumkhaibam nanaubu Pangal pari athobu mingthol piduna miyam taramna okhrei state asigi tanatana khongchada se awang nongpu state singi onasu ahan ma oibana aikhoi pumna magna chauthok chaningai ne ngasigi numera sibu mingthol ama piduna chahi khudingi palan thoram pangthok nabigi apam lai haina minister TS Bishwajana thoram adu mari lena fongdokrei Panbayai Lilong Haurai bi awang lekai digi masagi chai kunitoi tangai riba yumkhaibam nanau Elias Sabir Ahmed ki khongchat ase haukiba July kunmanga digi khongchan ba hor kibanei Delhi dagi haurak laga Pune state mapan phaudun lakiba ma ki khongchat ase na ma ki pongna pham lamdam ase yorak pada punan numit kuntrani pani changki ngasi Manipuri Muslim gi lup tara hen mana reception committee of wide nanau na sinduna yam Lamyan wa sanglen na pangthok ki ba thoram adu ki athoi methunglen oi ki ba minister Bishwajana apun bagi sakam sagan na ba made tungi mirol kannan na paujel pu ba khongchat ach belebak miam pumbana khangnan na ba national media khodimak ta sandok na ba IPR minister bo ina hotna gane loinana yamna nungai ta ba mawong da leiri ba nanaw gi yum san bagi damak PMAY gramin gi makhada lenga ki maike gi sentang pithara gani hana ma lauthoki ma na makha taraduna nupi bi ikai khumna ba utpa haibase Uttaba haibasi masana masabu ikai kumnab uttaba ka pangkak ni
nupa nupi thong manana chawkhalaba matam khaktada sawkhatba khunai ama oigadoribane sinda apunbagi saktam haina lauraga aigi haiba wakhalol leiriba makai puru masel gi marakta nungsi sana bu purak kaidung oithok loi aina tawbana chumle hana mukna duna leibadagi mangtharakbani tungi mirol gi dama karigumba afaba thabak kharati tawram lage haiba wakhalol da ikoi puna sanction minerasi haiba wafam phongdokhi loina namaki maike dagi nanaw amade reception committee da sel gi mateng supiduna pungning thawgatki समाज में सेमकटप नत्रगा समाज में रिफॉर्मेशन तौबा रिफॉर्म तौबा अमदि ट्रांसफॉर्मेशन तौबा सी कोई यामना ओरबु मतम अमनि याम थागनिंगाय ओबदि वर्किंग ओइना दिल्ली इंडिया गेट तगी ngasi ट्रांसफॉर्मेशन तौबा रिफॉर्मेशन तौबा द पार्टी के मरो ओइबा मचाक अहुम अमसे मसी ओइगनि हाइदना नॉट ओनली इंडिया नॉर्थ सिंध नतना अखो इंडिया के मफों खुदिमा तो मैसेज अमा पिर मला ओइने सी की इंटीग्रेशन के पोर अमा लाको मतम मणिपुर की इंटीग्रेशन हाइदेबा नेशनल इंटीग्रेशन हाइरिबा अदु नुपी सिंह की मायोक सथब क्राइम के अगेंस्ट हाइरिबा सोसाइटी की अमा माइ पादी करी तौगदगी हाइज आइगी वखलोन ओगदबने मागी वखलोन समाज तंगदबा आइगी फुरुकी अमदे पुनमकी दमक खल्ल कान माना लौरे इब फिरेप्तुने अखोइन ngasi इकाय खुनरिबा अमदि खुमनगदोरिबा प्रोसेस नि आइन थमनिजे अवोनबा अमद ससी हारगदि अरिबा पोर्ट हिस्ट्री दि लेंगबा यादे दुबु हिस्ट्री जेदा लाइबा पोस्ट द कमाय तौदना कोन मॉडर्नाइज ओहनगदगे मॉडर्नाइज ओबा वखन चकदगे हाबदु अखोइन खनबम थोय हाबजिमा जादा तैसिंगना हाजगन Mission Organic Value Chain Development for Northeast Region, Ministry of Agriculture, Government of India ki makhada Apunba Organic Producer Company Limited Thawbal na company si ki makhada leba beneficiary sing the organic fertilizer amsung organic ki oiba tilat hidak sing yenthokre company sina sinduna kaksing kuna oang laikai gi mandap ta pangthok ki bthawram amada organic fertilizer amsung organic ki oiba tilat hidak sing adu yenthok ki banai umathel kaksing kuna amsung Kalika Loktagi company asig makhada leba beneficiary oiriba puna lomi sani kuntrada organic oil polam sing adu kusinaki apunba organic producer company limited ki chairman oiriba khaidem saratna MOVCD gi makhada agriculture department sponsor toba Thawal district ki oiba company asig makhada lomi beneficiary chamanga lay beneficiary sing asina english sing ani tara taruktagi saghau thaduna lakliba lomi sing asibu mateng oiner nabagi dama polam sing ase yenthokpani hana fongdoraki Tampapau amadi RCM 9 10 Kotoga Agriculture Department na Sahogi Karsin laga koi Valley district bari abadi Impal East Impal West Thawal amadi Bishan Hariba Valley district bari sta koi Tampapau amadi RCM 9 10 tharaga koi farmers sing sida koi subsidy hoina policy tere kachama per hectare da koi subsidy hoina farmer mating pangiraga hariba koi sigi fertilizer ki input sina mayang mating onana ba na khuna khoi si de thosabani Labdam amagi sedmit lon fagal hanba amadi santi puruk na bahona badan pi sing achuba thaudang lai haina social activist Dr. S Manau to na fongdorakli wafam masingasi mekola kaitel leiba Indira Gandhi Memorial Community Hall da pangtho ki ban pi sing doiba one day women's conference da fongdo ki banai Dr. S Manau ton gi biyang makada organizing committee of 21/36 Nauria Pakang Lakpa Kendra Sin Mathoramadda Manau Tona Makatana High Conference si Maruena Kendra si Manipur Gibanda Tamjaninga Oba Kendra Ma Ohen Nabapandam the Sin Bane House Lamdamas the Togniba issues sing Amade Kendra Sikimiam da Masage Sel Togner Nabalambi Lainin Matang the Su Conference as the Kanagani have a wafam Fongdoki Lenana Manipur Lenga ki scheme singi Kanab Lonan Nabamiam the Bab Tahangan Hanasu Manautona Makataki Mapuriba Kaina Krabi, Mapuriba, Sena Kaina Krabi, do Manupising the Mak, Coin Yum Sabi Benessing Ba, Lona and Nupising the Tongan Toamba scheme Kayama Piraga, Tabak Shualiba. Masigo Mayam say Koi Puna Puna, Tasan Minaraga, I koi a Punba group sing Shemaga, Nupising Pibunka Mine Pagatage, Amadi Nauria the Ladiba, Yum Singi, Tongantomba Sen Tungi Pumzika Mine Pagatage, Amadi Education Gilamda, Nauriazi Komang Chauchin Ba, Lamamaka Maitono Hensige Haidana, Matugi Mapung with Tim Mahumsida, I coin a Sigi, Nupising Ba Kanaba, Political Conference, I coin a Mekola the Sinjariban. Matanga Swada break Malozage break Batunda Manipur Chalaiba Salai Holdings Private Limited na Malaysia ga choba company Modiba Forest City Kusam Naduna Private Limited Company Sigipu Wari Sim Kibaki Pau Amade Manipur Musung Maling Tongan Tongan Mumfam Sing the Togli Pau Sing Pudu Lakchage Impact News Po making Tadu Lebu
ब्रेक की मतुंगा मयाम अमुना तराम नोकचरी लोइना बुलेटिन से मखाता पाउसिंग मियाम द पिजरी मणिपुर की थबक फंगद्रिब मियाम दा थबक पीनर बुगी पांदम ने लिंकट की सलाई होल्डिंग्स प्राइवेट लिमिटेड ना मलेशिया की अनोबा अचौबा कंपनी में ओरिबा फॉरेस्ट सिटी के खुशम नदुना प्राइवेट लिमिटेड कंपनी से की पुवारी में सेम करे सलाई होल्डिंग्स ना फॉरेस्ट सिटी के खुशम नबग लोइना फॉरेस्ट सिटी की इंडिया पुम लेरिबा अवांग था की विलास कॉन्डोस अमसुंग अपार्टमेंट सिंग योनबगी थबक पुमनमक पायरगनी है मलेशिया की जोहर वारूदा कंट्री गार्डन्स पैसिफिक व्यू ना फॉरेस्ट सिटी अदुगी लेगेसी गोल्ड कोर्स है मिंगथोनबा अहानबा गोल्ड कोर्स हांगदोपगी थौरम सरुक याखिबा सलाई होल्डिंग्स की चेयरमैन एन समरजिना सलाई होल्डिंग्स ना फॉरेस्ट सिटी के खुशम नदुना चटमिनाबगी वाफम असी फोंदोरखिबनी बाउमिसिंग द फोंदोरकपदा समरजिना गोल्ड कोर्स साननबगी थौरम अदु सरुक याबग लोइना माक याउना सलाई होल्डिंग्स की मिहुत सिंग अदु कंट्री गार्डन्स पैसिफिक व्यू ना बार्टोन तौरकपदगी लाकपने फॉरेस्ट सिटी का चुमनगी खुसम नबगी मथक कंट्री गार्डन्स का चटमिनदुना मणिपुर याउना अवांग नोंपो की लमदम सिंग द टाउन सिंग सेमगनबगी वारिसु सानरी हाइकी मणिपुर मणिपुर की गवर्नमेंट का अखोगी कंट्री गार्डन का अखोगी पुन्ना सलाइना मेडिएटर कंट्री गार्डन बु इन्वेस्टमेंट होलगा फॉरेस्ट सिटी गुम एजुकेशन सेक्टर होगेरा इंटरनेशनल यूनिवर्सिटी लाइक अखोगी जुको वैली दा हजग्रब मफमदुदा इंटरनेशनल अखोगी यूनिवर्सिटी अखोई लिंकटप याय युखटब सागलप मतमदा मागी तंगाई फदब सिंग अदो कंट्री गार्डन दा लहुनबा याबगी खुदोंसाबसे इफ गवर्नमेंट अबु मखोइनबु अखोइदा चपचाबा सपोर्ट पिबिरगदी मदुमक ओइथोकनी मणिपुर की चीफ मिनिस्टर ओरंबा मोहम्मद अली मुद्दीन फुरुप की खेनब थमदना साखोट मणिपुर में लौरब थौदांग इकाई खुमनब उत्पोइना लुचिंग असिगी मितम सेमगतुना माकी वाखलोल संदोंगनबगी पांदम द खननेनबगी थौरम लाक्लिब सेप्टेम्बर 9 दा पांगथोकलगन हेरी हिरम असिगी मतंग कैसामपात लेबा सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM की ऑफिस पाउमी सिंग उनब मदलु बसिगी सेक्रेटरी पब्लिसिटी रसिद MM न फोंदोरखिबदा मैतै पांगल फुरुप की मणिपुर मियाम गिनमक याइफन होनरंबा मणिपुर की चीफ मिनिस्टर ओरंबा अली मुद्दीन मियाम खाउफम थोकते लुचिंग इकाई खुमनब उत्पोइना मदि महाकी वाखलोलबु मियामदा यौहननबगी पांदम पांगथोकदुरब खननैनबगी थौरम असे SSUM की ऑफिस नत्रगा लिलोंग हाउरेबी कॉलेज दा पांगथोकने नुमिदा सिदा मैतै पांगल अपुन बलूप MPAL कौबलूप अमसु सेमगने नुमिदा सिदा मियामना सरुक याबियो हैना अपील तौरकली थौबसिंगी नुमित है पांथोकलिबा 30 लगसिजु निसिंग सुगुम्बा मागी तौरम थबकसिंग निसिंग लुप असिना अखोइगे लिलोंग हौरेबी कॉलेज ता सेप्टेम्बर की डेट 9 दा मैतै पंगल सिंगी ओइबा अखोइ SSUM न तौरगा लुप अमा सेमजगदरबिसदा मणिपुर दा लेरिबा मैतै पंगल सिंगना मारोइबा थौदांग असि लौबियो इंडियन कॉन्स्टिट्यूशन के आर्टिकल 371 क्लोज ए 6 शेड्यूल मणिपुर चनहन यारोय करिगुम फिवम इंडिया गवर्नमेंट मणिपुर की अपुनबगी सकम थुगाई यारोय हैना ngasisu मणिपुर की तोंगान तोंगान मफम क्या वाकत मिफम चथखरे यूनाइटेड कमिटी मणिपुर UCM न चंगचिलब खोंजंग असigi सरकम ओइना ngasisu लुब असigi बियंग मखादा तेदिम रोड की घरी क्वाकैथेल थौनाउजम लेकाई क्वाकैथेल बाजार क्वाकैथेल थोकचोम लेकाई तकेलमम लेकाई सेगा रोड थौदाबाबोक लेकाई थिंगोम लेकाई कोंजेंग हजारी लेकाई तोफ लेरग कैसामपाट लेमजम लेकाई यमदे कैसामपाट मोइरांग निंगथौ लेकाई न चिंगबस तोंगान तोंगान मफम सिंगदा लेकाई लेकाई क्लब अमदे मैरा पाइबी लूप सिंगना सिंदुना ngasiगी वाकन मिफम सिंग अदु फमनखिबनै मणिपुर अखोई खुदिंगमक्से मणिपुरी ओइने हिंगमिनगदबनी नागासु कुकीसु लोइनबक्से पुंसलगा अखोई अमत्ता ओइने हिंगमिनबसे अखोई इमा होय पामे हैबा ngang लेतना इरांग थोकपसे इमा होय पामदे शांति लेना लेबा पामे हैबा अदुना इमा होयसे थमोय याम सोई तुंगदै चाइसु सिंगसे करी ओयहौदोइनो खनबदा इमा होय ngasi लेबम चाबम खंगदे अदुनाने हौजिक मणिपुर से मचे ताबसु यारोय अदुगा 317 की एक सिसु पानबा यारोय अखोई अमत्ता ओइना लेबसे पामे हैबा असी यावना हौरिबा इरांग मरा असिदा मोइना ngasi बाबुदा अदुनी अदाने अमता हाइबा ngamdribase मोखोय पावर दो लेत्रगदी मोय मसा मसा ना खंगना डिजाइन तौथो मणिपुर दा लेरिबा अखोय खुदिंगमक्से मणिपुर
India Langaka Nation Ibanic America Chatari Framework Agreement na Lamnamasigi Ngam Kaida Akai Lak Yabagi Fibam Lak Libasiki Mayokta Saliba September Tara the Manipur Sinbatung Democratic or Bekongjang Sanction Lagani Hana Reformist Students Front RSF Kicherwolam Kangalakli Kongjang Asida Miam Mafung Fana Sogot Piu Hanasu Serola Cinemakarakli Janmashtami Krishna Janmana Lakpada Manipur ki Governor Dr. Nazma Haptullah Namiyamda Numerasigi Yaifa Pausel Pirakli Kumayasan Lakpada Lamdamasida Kundamina Furu Masel Gimarak Nungsinaba Lamdamasida Saukot Pa Oidas Nohana Governor ki Pausela Sida Palakli Janmashtami ga mari lenena Chief Minister Nongthongmum Birena Miyam da Yaifa Pausel Pirakli Chief Minister Namaki Pausel da Krishna ase Malem dagi Fataba Singbo Ngak Thokna Naba Lord Vishnu gi Nipan Suba Sayon oina Polaki bane Krishna Janmashtami asina Lamdama sita ing tapa amaga amaga nungsi stanan hingminaba made Estate asida nungai Yaifa Porak Oira Sinu Haiba Wafam Tamlakli Krishna Janmashtami Thorong Mangoinana Election Committee Podo Kongjina Sinduna Kaina Tourist Spota U Charake Thakre Thawal Forest Division Giming Makada Andro Kendragi Manungchana Kaina the Pangtoki U Chara Thabaki Thoromadu Marilena Poiro Kongjin Leba Yumtong Kudimaki Mio Singna Thoraktuna Tourist Center Sigi Akoi U Chara listening Machatruk Hen Thaki Ngasi pangto ki bathoromadu ko marilena Forest and Environment Minister Thonojum Sam Kumar Fongdor kibada kai na haiba mafam ase Manipur gi puwari ga sagonaduna leiraba Gauria Dharma bu thaza jaba miyo singi yamna maru eba mafam ama oire mafam ase mao salare miga hena nakshinna isang sangba fazaba mafam ohenna nabagi wakalol da u chara thabagi thorom ase pangthok pane thorom asida maike som da leiba yamlaba Miyamna Thoraktuna Mafung Fana Saruk Yaba Simak Tagat Ningaine Makatana Tourist Sport Oina Semgatana Bugitamak Honanaba Miyam Namafung Fana Saruk Yavi Yohana so Ministeres in Apple Turkey Ekoi Govinda ki jaga si buksang sangandabi ade environment kandabi yaroi mafam masi ekoi ki yam scenic beauty mo hindabi yaroi bakhalonda yumdong kudingi yum chanipana family thoa kanda mi ani ene mi lising chatruna upambi lising chatruk si thabagi pandamni segi program asina sei khagi matungdadi hairiba mafam masi adui matik phajaba yam ningthiba Manipuri ki tourist singi amadi dharma gi oiba aduma Bhagachandra Maharaj ki matamdagi aduma puwari leiraga sibo lakpa aduma jaga amani mafam asi yamna koi puning ji huba mafam oiba aduma mafam asi phajanda ba yade amadi koi lamdam ji praja sin mafam ngak senda ba yade hagi pandamda u thabi pandam asi pakatman Bishnupur District ki Kumbi Assembly Constituency ki manung chanba Kumbi Tera Khong Lamlong Village leiba All Age Home Center da Lemna Laing Magi Camp Pangthokre Lemna Laing Magi Camp ado Helping Hand Kanglai Park na Ministry of Social Justice and Empowerment ki mateng galona na pangthokki bane pangthokki ba medical camp ado da All Age Home Center ado leiba aloiraba Mioi Nifu Rombu Dr. Anina Kari Kari Laina Layong Laiba ke habado kupna yengsin ke ana layong ki matungina Helping Hand Kanglai Park ki kanguna ahal singa ado hidak langtak singsu kushina ki Disabled Development Association Sinduna Lakliba September Tarahumdoi the Hapta Kangzebu the Pakto Kotorba Niraksuba Langbal Kaitel Trade Fair Gamadi Lenana Langbal Chanu Hanamington Views Beauty Vision Kanmagi Torma so Lakliba October Manga the Pangtok Lagane Hiramasigmadi Lenanga Sikawa Community Hall da Paumi Singa Unaba the Langbal Chanu had a beauty pageant Rasebu Siliba DS Enterprises ki Mute Singna Paumi Singa Unaba Mada Beauty Pageant Program Manager or na thau pugadori boinam konal dona fongdor kibada lamdamasigi yelangwai da gilerak laba fijet lighting asibu lighting singbu hauzi ki matamda suchil hanan nabagi wakalon namade haurukli banharol singda anau itilama pinar nabagi wakalol da langbal chanu asi pangthok kadabani fongdor ki loina na beauty pageant asigi audition Irom Pukri Mapal da Lakliba September Kuntra da Pangthok lagani fongdoki baga loina na thawai yawa haurukli banharol singna saruk yana naba apil sutorkli
ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯡꯕꯜ ꯆꯅꯨ ꯑꯣꯏꯅ ꯁꯤꯟꯖꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯁꯤꯗ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯤꯗꯟ ꯇꯦꯂꯦꯟ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯣꯐ ꯋꯨꯃꯟ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯣꯏꯁꯦ ꯀꯗꯥꯏꯐꯥꯎꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯎꯠꯊꯣꯛꯆꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯄꯤꯖꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯡꯕꯜ ꯆꯅꯨꯁꯤꯒꯤ ꯊꯤꯝꯁꯦ ꯍꯥꯏꯗꯤ ꯃꯣꯗꯔꯟ एजꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯔꯖ ꯇꯧꯕ ꯌꯥꯒꯗꯒꯦ ꯄꯥꯟꯗꯝꯗꯨꯅꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯀꯌꯥ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯆꯥꯝꯃ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ Protection and Preservation Committee Manipurgi makhada pangthokkadorba ningsing thorum asiga matangda ngasi nungthil wahingom lekaida leba PPCM gi sanglenda pawmi singa unaba mada lamyan irabat ningsing thorum Observation Committee gi Finance Secretary KH Gopena Fongdor kibeda ningsing thorum as thabu mamachumna Tripura yauna Manipur gi mafam kyara pangthokane September 18 da Kaibi Manaching September 16 Mori amadi Tripura gi konung Agartala da Laidiba Manipuri Council gi kushamnadura pangthokane pangthokkodorba thorum sing asigidamak miyamna sel gi tengbang pibiduna saruk yabiu haiba wafam thamlaki Tripura yauna tawrkada function amase lebak miyam gi mateng yaudana di koina tawbanga moidabana koigi sel gi mateng pangal gi mateng aduga loinana wakhal gi mateng yamna changbana haiba hiramching asida koigi lentok punung sipiduna aduga maroina lamyan bi raboki khundung injariba miyam pumbana koibu mateng pangbirakanda sugumba thabak singam gadrubani aduna haiba tharuk thom sing asida sel gi mateng paisa gi mateng pangbiu haiduna appeal tawjari Lamyanba Irawat ki cham kunithoirak suba mapo kumon thorong marilena United Youth Organization Singjamai wang bagabati lekai gi midyang makhada club ki volunteer amadi lekai miyam galona thabu mamachumna chathagadaba non residential social service camp mangasi dagi hawdokre camp asigi damak ya school kendra gi MLA TH Saitabertana amadi ward number 18 gi corporator L inunganbi gi maikai digi napi kaknar machin amadi sel gi tengbang panglaki hari Lamyan bahijam irawat ki mabok kumon thorom masiga marilena na tongan thorom kaya amasu pangthokani haire palan thorom masigi aroiba numita luching masigi mafamda ikai khumna ba utkani hari Maitai Maruf Maitai Leipaki Mayai Loisang Sinduna Lining Hal Nauria Fulogi Cham Kuntra Subam Mapok Ningsing Thorom Pangthokre Hariba Thoromase Wangkai Thambal Khongdaleba Maitai Sanglen da Pangthokibane Ngasigi Thoromaduda Nauria Fulogi photo da Miyamna Laisukatuna Amade Masu Taretki Salai Taretki Firal Chinkatki United People's Front UPF Manipur ki tarani thoirak suba Manipur Mega Marathon 2018 lak liba November mari da pangthok lagani Athletic Association of Manipur ga kusham naduna tinjang kaijang daba masa mau faba khunai ama siamnan rabi pandam da Mega Marathon ase English ngani sumna taretagi sahi khudingi leptana pangthok tuna lak bane Hiramas ki matang da kaisamthong laisom lerak talaiba UPF Manipur ki office ta paumi singa unaba madalu basigi president W second fongdor ki bada kilometer kunmathoi sangu Mega Marathon ase route na Kumalampak main stadium dagi lamthaduna chingmairong khongnangani karak fauduna Khuyathong Rims Road Nauremthong Tera Kwaketel Pisum Singjamai Ayangpali Road amade Khurai fauduna chalaga Kumalampak main stadium da lamthungpham oigane Mega Marathon asida nupam sing nupi category ani thongna laigane category ani makta makok mathang taba ahum khangatuna sel gi mana yauna certificate amadi memento pigane loinana mari suba position dagi taramanga suba position faubada consolation prize singsu pigane hari ngasigi nisagi ipakta tawrakliba youthsinga che aikoina afabo samajama tinjang kaijang daba Masa mau paba kunai ama oinabage dumloba pandam aduda United People Fronts UPF Manipurna masigi lamjang lamjelasi
Athletic Association of Manipur की मियेंग मखादा अखोइना पांगथोकजबने लमदम सिदे लेबिरिबा अहल लमल इसिनिना ख्वाई पुनमंगना हारिबा लमजेल असिबु चेनबद सरुक याबियु मपुंग फानब होनबदा यूपीएफओ पांगल थौना हापियु Imphal East Commando की टीम अमना लोन थिंखरब लालौ लूप कंगले यावल कन्न लूप KYKL की सेल्फ स्टाइल निहाइजब मियोय अमा फारब मियोय दो सेगमाय की फुमलो अवांग लेकाय की हौजिंगना बासी खोंग वांखै लौमान बिदलैबा खुमलंबम बोयाई सिंह सही निफु अपोक निमायने Imphal East Commando की फंग पाव की मतुंगिन अककनब पाव फंगबद की Imphal East Commando की कांगबु अदुना ngase ayuk pung mapan tabu matamda basikong wangkai lawan mida koisinduna thiba humagi thabak chathabada boyai hariba miyoy ase kanguzam kebon kawa miyoy magi yumdagi fagat pangam kibani hari Imphal East Commando की कांगू मना नुपी एमा WY tablet यावना तोंगान बा ड्रग मखल के आगल ने फागत खरे फारब नुपी अदु पोरमपात थवान थाबले कायदगे बोया मयुम सुल्ताना चाही कुलुमदोय मपुरोइबा कमल हसन ने सुल्ताना ngase upung manga makai tab matamda OC Commando Imphal East की मियंग मखादा Imphal East की DSP operations न लुचिंगबा Imphal East women police जावब कांगू मना फागत किबने फारब सुल्ताना दगे Nitrogen tablet N10 strip kuntramathoi spasmo boxibon SP tablet satret tarataret WY tablet piece listing amaga chatruk fagat pangam ki farbu myo yasik mathakta logi oiba makata thabak thorom sing laukatna nugi damak porompat police station da sinak rehari Lirol Entertainment ne senduna mahiroi singoi painting competition among si wangkai ketel asangwi community hall pangthokre category ahum thona khaidokuna pangthokiba painting competition duda mahiroi chani henba saruk yaki ngasi ki thorma duda theatre critics Padma Shri Ware Panaba Manipur State Sumang Lila Council lifetime president PH Gunachandra yauna miyoi kya saruk yaki Hauzik sanabagi pauda oinam kendra kankut manga suba thongam sajo memorial mixed kendra wise likam no out kang tournament ki semi final chang mangam krei ngasi Imphal East ki manung chanaleba kongbo makha nandebam lekai da leiba laikol ki kangchal sana khiba kang tournament si ani suba quarter final match amada oinam kendra kankut nambol kendra kankut pu panjal taruk tamai thiba piram laga chathariba kang tournament si semi final chang mangam ki Chathar Liba Kang tournament as the Manipur Tongan Kendra Singh the Kilak Kango Tara Humdoina Group Mariton Kaidotun League match in the Akan Belamba Taunari Works Minister T.S. Bishwajit Kisendang Makada Ibuda Wangburen Kana Chauba Kankut Uche Kona Sindun Chathariba Kang tournament Asigi Aum Savu quarter final match some of the Tongju Kendra Kankut and the Tongju Kendra Kankut Timbi Anina Hayeng Lamba Taunaragani Kuntaret Suba State Level S Group Inter-District Kerom Championship ngasidagi pangthokpa haukrei All Manipur Kerom Association gi meyang makada Singjamai Community Hall da ngasidagi pangthokpa haukib Kerom Championship asigi haudokpu gi thoroma da All Manipur Kerom Association gi President T Dhiren East India District Kerom Association gi President S Bashanta amadi All Manipur Kerom Association gi hana gi President TH Chauba galunena lamdam asigi masak nairaba miyoi kya na saruk yaki Championship asida Manipur ki tongan district taramanga tagi lakpa nupa macha chanaroi chama kun namadi nupi macha kun mathoi puna chanaroi sa manifu mathoi na saruk yaduna sathagadar championship asigi makok mathang tan nabagi damag lamba taunagadauri hayeng championship asigi makhata match sing sanab haurgani Zay Hind High School Imphal East amadi Nongchup Imphal Sagol Tongba High School Imphal West anina under 17 girls state level inter school ZN hockey tournament ki final lamba taunargani
ngasi Kumalampak Astro Tap Sanakiba tournament si amna semi final da Jai Hind High School Infal East na NK High School Thawalu Panjal Ahum sino da mai thiba pi kibgal na anishuba semi final da na Nongchup Infal Sagol Tong High School Infal West na Signing Star Academy Vishnupur bu yamna lakchana Panjal Taruk sino da mai thiba pi bangamki Department of Youth Affairs and Sports Manipur Sindhu Chathari Hockey Tournament Sida Kaksing Infal East Bishnupur Thawal Amade Infal West Hariba District Singer Sidagi Lakwa Team Manga na Saruk Yari Hayang Nungtil Chathari Hockey Tournament Sigi final match Sanaragani. Under 15 Boys State Level Inter School JN Hockey Tournament के final da Nongchup Infal Sagol Tongba High School Infal West amade Jai Hind High School Infal East anina lamba taunaragani ngasi Kumalampak Astro Tap sana ki tournament si han semi final da Nongchup Infal Sagol Tongba High School Infal West na Hianglam High School Kaksing bu yamna lakchan panjal nipan sino da mighty pi ki bolon anisu semi final da na Jai Hind High School Infal East na NK High School Thawal bu yamna lakchan panjal taruk sino da mighty pi Bangamki Department of Youth Affairs and Sports ki miyang makha chathari hockey tournament si gayeng san ayuk sanagada final da Nongchup Infal Sagol Tongba High School Infal West amasung Jai Hind High School Infal East anina lamba thengnargani. Taramari Suba Men Junior Boys Sub Junior Boys Taranito Suba Women Junior Girls Sub Junior Girls amadi ahanba under 15 Boys and Girls State Wrestling Championship ngasi losin kray ngasi Kumalampak Indoor Stadium da Manipur Wrestling Association sinduna pangthok be championship asigi under 15 Boys Freestyle 57 kg category da AK Fizilin amadi and Yaifa ani na gold amadi silver medal fang ngamki Junior Boys Greco-Roman ge 60 kg dana El Herojida masung MK Sagir ani na gold amadi silver medal laukiba galoina Senior Boys Freestyle 57 kg category dana S James amadi N Bijendra ani na gold masung silver medal sing laubangam na ki Sathakiba Wrestling Championship asigi under 15 girls freestyle 42 kg category da EF Simran amade Holina Ningomam loina under 7 girls freestyle 50 kg category dana and Puzam sung E Manorama ni na gold amade silver medal fangna kibaga loina under 17 girls freestyle 61 kg category dana and Bishwarya amasung and Sunibala na gold amade silver medal lobungam ki chathaki championship asida Manipur ki tongan ba mafam singdagi lakpa nupa macha wrestler humputare da madi nupi macha wrestler kunthra mathoi puna wrestler mariputra nipana magi kangdup singda athoi hen tanaki championship asi ngasi loisin mi ki thoromda da Neroka FC Manipur ki president TH Arun Kumar Donacharya awardee L Ibomcha madi Manipur Wrestling Association ki president W Saubhal ki loinana association asi ki masakna bimiyo kiana saruk yaki sports sanabudagi ekoi tuman da iram kaya da tuman da department kaya da profession oi chamdana choba habak tawdra Manipur gi choba economy da hawa economy se bagana bohna bada adu balambi amasu ngasi diore atopa mapanda atopa state singa Manipur macha mayam ama thabak tawduna leiri akoina thobak tawribaduna doi lai income do Manipur ku sali bani machine yamna choba economy da sam phagatpa duma ama lambi amani sports sanabudagi ekoi tuman da matanga soida bulletin as attention jadring mangoida na headlines zamuna thamjari VCAP pande da musa madi muta kuda tagi thingjin kre musa madi muta na VC ki tawang content taw kre akan makongjang sanction lagani hairi Power Minister na sanggap siya fungyar ki 33/11 kV substation Housing Power Commission tawdre kunza sing may pangdan awaba kaya mayong na dunalaili. Mayay ka ba ni saban ni piyang ang sa crime ni mayok sa India get ki kangla get power kong na lakiba yung kay bam nanawbo
Pangal pari atau mintol piduna miyam na taram na okray. Amasung Salai Holdings Private Limited na Malaysia gi atau company mo whatever forest city kusham na bana private limited asigi puwari na same kray.